Itaw, chakti charabra. Itaw, chaka lairida. Ahal matam na ko isilagpane. As, irang matasiga, nihun taon ga suba na treda huskansi. Hoy ni itaw, naha oiri haidana khutta khulai ama pairaga lan yauruni haibasu natte dihe sinadi kamdaunadi yauruni itaw. Itaw sa lanse landa amani ko. Bom horo kero kadino India government sina khallibasi natte Manipur sibu duga puja laila thamoina khallaba jala haiba khawdra poni da itaw singnoi bu ngarangi mogi sifai AR haibra adugi video ama thokpado urabaro. Karamba video no ne haisibo Karino ni haisibu itaw udari barane kadai da chakre asiki video sinitu yengu se itaw. Tao masih urubada sauning bana ngarang ahing di chapam thapam ga khangba jan hatte dei taw nongalam dai pung ahum rom tarak pa dai dur nga hak tum tharu re maduda manga mamang bagi wani dei taw. Itaw kari mangno itaw Liru kay no itaw, mangi wali tatok si kay. Itaw ay si AR gi training torambani ni mangduda training gi aroiba numit ni haidana aikhogi officer du na class ama khak lo itaw class tu su 1 by 1 amount toina lobini mathang moi gi tran loi raba matungda ai gi tran yowena ai se kausile officer tu gi manakta. Are nangi ming kari kau boy haro Ai gi ming tombi kawi sa ase ai wa ma hage munna khalaga khum kari gomba na se wara ma change na khal wara de thena ba innocent people mayam amana nangwanda moigi awa bataba moina awa banangi mayam dugi wa tare na khal aduna nang kari togera hayo khalaga khum Sir, ai isana isagi ithau masak khangna praja singi tariba awabadu kitang oirebasu mateng pangba ngamnaba honajagani sir. Kari haiba sarap adu kanana nangwanda tamba training ke masida kanana tapi gese ai hage munna taro ko kari gomba nangna wara machang matamda innocent people mayam ama thina gan ka thina riba mayam dugi manungda makoina haira pa wa ma tawa yade kangera nangna tawgadabdi mai thongda usittabagi mong laga nakhut ani dana nanada kan mention gado kangera kadangda awa tarba mi chamgi mateng pangwa yade ka adugi mahutta iranga du tholiba misingdugi mateng oina onsilaga pangada bom saba bom thada tambi gada kanglani ka nang kangladro Itaw tudagi di ai so dum mikap thokle e itaw. itaw madu maku mangnida Mane itaw, makumang ni itaw. adu noi batai ngasai officer aduna mana meli badude Hoy ni itaw, masak ka do khabar yaw ba cartoon ayek pa anoy ba mantro. Usit daba man masakta duga. oidoi ni itaw madi kaim lanjaba phone nateda madi duty tawjari bani lalibadi mabu training tawrakliba officer aduni ne nataro ne itaw Mani ne itaw ado phudi phuning ya dako mabu takpi tambirak liba officer do